ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯕꯣꯔꯗꯅ ꯂꯧꯕ ꯍꯟꯗꯛ ꯐꯣꯜ ꯍꯥꯏꯗꯣꯛꯈꯤꯕ ꯀ꯭ꯂꯥꯁ 10 ꯒꯤ ꯄꯔꯤꯈ꯭ꯌꯥꯗ ꯑꯔꯥꯟꯕ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯀꯦꯁ ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯤꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤ HRD ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯀꯥꯁ ꯖꯥꯚꯦꯗꯀꯔ ꯎꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯦ STV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯕꯣꯔꯗꯅ ꯂꯧꯕ ꯍꯟꯗꯛ ꯐꯜ ꯍꯥꯏꯗꯣꯛꯈꯤꯕ ꯀ꯭ꯂꯥꯁ 10 ꯒꯤ ꯄꯔꯤꯈ꯭ꯌꯥꯗ ꯑꯔꯥꯟꯕ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯀꯦꯁ ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯗꯦꯁꯥꯝꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯦꯁꯥꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯤꯇꯜ ꯑꯣꯏꯅꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯩꯔꯣꯏ ꯑꯔꯆꯅꯥꯒꯤ ꯃꯥꯔꯛꯀꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯄꯣꯖꯤꯁꯟ ꯆꯟꯕ ꯌꯥꯕ ꯃꯥꯔꯛ 10 ꯋꯥꯠꯇꯨꯅ ꯂꯩꯍꯧꯕ ꯍꯩꯔꯣꯛꯀꯤ ꯒ꯭ꯔꯦꯁ ꯑꯦꯀꯥꯗꯃꯤꯗ ꯇꯝꯕ ꯃꯍꯩꯔꯣꯏ ꯊꯣꯛꯆꯣꯝ ꯑꯦꯟ ꯁ꯭ꯇꯥꯏꯜꯒꯤ ꯍꯣꯝ ꯁꯥꯏꯟꯁ ꯁꯕꯖꯦꯛꯇ ꯑꯦꯛꯖꯥꯃꯤꯅꯔꯅ ꯄꯤꯔꯛꯄ ꯃꯥꯔꯛꯁꯤꯡꯗꯒꯤ ꯍꯦꯗ ꯑꯦꯛꯖꯥꯃꯤꯅꯔꯅ ꯃꯔꯝ ꯄꯤꯗꯅ ꯃꯥꯔꯛ 9.5 ꯑꯃꯗꯤ ꯁꯥꯏꯟꯁ ꯁꯕꯖꯦꯛꯇ ꯃꯥꯔꯛ 1 ꯃꯔꯝ ꯄꯤꯗꯅ ꯀꯛꯊꯠꯇꯨꯅ ꯃꯥꯡꯍꯟꯕꯤꯔꯝꯂꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯄꯔꯤꯈ꯭ꯌꯥꯒꯤ ꯃꯥꯔꯛ ꯄꯤꯕꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯣꯖꯤꯁꯟ ꯆꯟꯕ ꯌꯥꯗꯕꯒꯤ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯄꯔꯤꯈ꯭ꯌꯥ ꯑꯗꯨꯒꯤ ꯆꯦ ꯌꯦꯡꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ꯭ꯔꯦ ꯑꯆꯨꯝꯕ ꯂꯩꯇ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯕꯣꯔꯗ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯋꯥꯀꯠꯂꯛꯂꯤ ꯑꯊꯨꯕ ꯃꯇꯝꯗ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯂꯔ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯕꯣꯔꯗꯀꯤ ꯑꯁꯣꯏꯕꯁꯤꯡ ꯔꯤꯇꯥꯌꯔꯗ IAS ꯑꯃꯅ ꯂꯨꯆꯤꯡꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃꯅ ꯊꯤꯒꯠꯀꯗꯕꯅꯤ ꯐꯦꯜ ꯑꯣꯏꯔꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯔꯤꯁꯀ꯭ꯔꯨꯇꯤꯅꯤ ꯇꯧꯕꯗ ꯐꯥꯔꯁꯠ ꯗꯤꯚꯤꯖꯟꯗ ꯄꯥꯁ ꯇꯧꯔꯝꯕ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯥꯁ ꯇꯧꯔꯝꯂꯦ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯀꯌꯥ ꯃꯔꯝ ꯆꯥꯗꯅ ꯃꯥꯔꯛ ꯀꯛꯊꯠꯄ ꯑꯃꯗꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯌا ꯃꯥꯔꯛ ꯄꯤꯔꯝꯗꯕ ꯀꯌꯥ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞꯇ ꯍꯦꯟꯗꯔꯥꯏꯇꯤꯡ ꯃꯥꯟꯅꯗꯕꯅ ꯏꯁꯤꯟꯗꯨꯅ ꯃꯥꯔꯛ ꯍꯦꯟꯅ ꯄꯤꯁꯜꯂꯝꯕꯒꯤ ꯆꯤꯡꯅꯕ ꯆꯞ ꯆꯥꯅ ꯗꯦꯁꯥꯝꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯂꯔꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯟꯗꯛꯀꯤ ꯆꯦ ꯌꯦꯡꯕꯒꯤ ꯊꯕꯛꯇ ꯌꯥꯎꯈꯤꯕ ꯂꯥꯟꯅ ꯇꯧꯕꯗ ꯆꯦꯟꯅꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯔ ꯍꯦꯗ ꯑꯦꯛꯖꯥꯃꯤꯅꯔ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯁꯤꯡꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯕꯣꯁꯦꯝꯒꯤ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯗ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ Board of Secondary Education Manipur Lauraga Pangtuliba, examination Singasida, Kangna Sanaba, Sangaleba, Mahirusing Natana, Mar Sangalizaba, Mahiro, Amapava, Tober Sanba, Yade, Tober Salhalodi, Honagre, Habigi, Asowa, Mamitare, Masi Masana, Masi Kudam, when Putoxa was in Ore, Maramaduna, Board Key, Controller, Chairman, Secretary, Atumatamda, Manipur Government, Loktokuna, Makoi Singasi, Matik Sava, Dandi Pigadabani, Loinana, Handaki examination Asida, seeing Bayokiba, examiner, head examiner, coordinator Singh, Watok with the Senariba, Oza Singh, Makatana, Bol Amati Konsingi, Confidential over Tabak from Singda, Yawi Yaroi, Makoi Matik Sava, Zerak Pigaduni, Habdoma, the Samna, government site up in Tuxeri. Manipur University ki VC ki wathok asigi matangda Chief Minister N Biren ngasi HRD Minister Prakash Javadekar unaduna warashin purakna batakshinkre ISTV News na Delhi dagi fangba paw gi matungin na ngasi ayok pung 13 taba matamda Chief Minister N Biren na Prakash Javadekar ga unaba aduda hojik Manipur University gi thabak thoram sing lepkhibasina mahairoi singi punsi mangba yabagi fibam da laklibasigi akupa wafam minister da thamki haire committee ma semduna VC gi matangda thigatnaba committee semliba review tobiu committee asida local gi mihut yahonbiu Manipur University mahoshago mathau tawhanduna mahairoi sing larik tamba fanganbiu haina Chief Minister gi maikai degi thamki haire amaromda ngasi HRD Minister Prakash Javadekar na mari lainaba official singa ngasi nungthil pung mari makhai taba matamda Manipur University gi wathok asigi matangda mifam pangthok lagani mifam adu daloropa warip sing adu Chief Minister da khangalakani haina pau asna makhatare Amaramda Haujik Delhi de Lairiba Chief Minister N Biren Rajya Sabha gi MP KHH Bhavananda yauna
BJP gi luchingba hayeng ayuk amuk hanna HRD Minister Prakash Javadekar ga unaduna Manipur University gi matangda kupna wari shanagani hairi. Delhi dagi fangba pau gi matung inna Chief Minister N Birena luchingba team asina ngarang BJP gi National Secretary oibata natana North East in charge supuriba Ram Madhav ka unaduna Manipur University ki wathok border issue amadi framework agreement ki matangda khanakhre hairi. Delhi da lairiba Chief Minister N Biren yauna MP amadi BJP ki luchingba kaya asina Bharat ki Prime Minister amadi Home Minister ga su unaduna Manipur da hojik thokliba issue sing mamutana khangangadawri. Masigi damakta Prime Minister amadi Home Minister unanaba appointment launanaba hotnari haina pau asina makhatari. Bharat Kansi Manipur Kansi haiba kholauga loinana Manipur Pradesh Youth Congress Committee na motorcycle rally ama pangthoknana ba sem sakre masigi matangda ngasi Congress Bhavan da paugi mifam ama pangthokre paugi mifam aduda Manipur Pradesh Youth Congress Committee gi President Amir Hussain, General Secretary B Rahman amade Vice President NG Dilip Kumar Sharukia ke General Secretary B Rahman haikibada Manipur gi tungi yumbi oigadoriba mahiroi mayam ama hojik Manipur University gi tangdu laita daba fibam asina manghan duna leire paliba sarkar asina mahiroi singi punsi kanbagi mahutta fam konbana lui khanduna leire asigum laba fibam asida Manipur Pradesh Youth Congress Committee amadi NSUI anina tumina laithokloi National President yauna mahiroi singi punsi kanana ba khongjang changsilagani haike Vice President NG Dilip Kumar na ILP gi issue ngasi fawbada sarkar asina tumina leishille Citizenship Amendment Bill lisingani taratarok Manipur da chatnaba yaroi haike President Amir Hussain na makhatana haike bada lagliba July 13 pangthokadoriba motorcycle rally asida Youth Congress Committee gi National President su saruk yagani Congress Party na matam pumna makta Manipur gi ngamkhai kaidana ba hotnaduna lakle Manipur gi ngamkhai kanana ba gidama Congress Party na I katnana ba sem saduna lei haike amadi Manipur Kansi haiba kholauga loinana bike rally ama July gi tarik 33 ta laibapopo numita Manipur Pradesh Youth Congress Committee na sin jaduna iramdam kannaba khongchat ama chachagani Congress Party na matam pumbada Manipur gi ngamkhai kaidanaba honaduna lagli ngasi su Manipur gi ngamkhai kaibagi phibam laglabadi Congress ki karmi khudimakna iramdam kannaba katnaba sem saduna leiri haina Manipur Pradesh Youth Congress Committee maigai degi ningsingjari Kanglei Indigenous Martial Arts Society ki marks na sinduna prospect of thangta education in Manipur haiba hiramda ngasi khana nainaba mifam ama government dance policy sukre tharamadda ningthau khongjam khel chandra charitable trust ki chairman and Tombiras Bosem Amadi Kosem gi thangta syllabus committee gi member Professor Dr. Paunam Gunindro Bosem gi joint secretary Oramba PH Nandakumar Amadi Manipur University of Culture gi assistant professor Dr. Makhon Manimong Shabana panelist oina sarokya ke Tharanga Mari Lainana Manipur University of Culture gi thangta gi syllabus committee gi member Dr. Laitonjam Kokngang na haikibada thangta tambibada mapalam gi mi khangnanabagi damak mi gi lolda tambibada mapung fana khanganba ngamdaba amadi maduna aikoigi thangta ga lolga mayeka lainariba mari adu manghali thangta asi hakchang fana thamba amadi wakhal lokshin hengan manaba aikoigi khunai gi machakni haiki Manipuri martial art as a stage performance amasung tourism culture that the could find out and laibadi yana mapun phabu what can in samjha tourism culture da haibadi akoigi VIP sing lagba be aduga akoigi dingdari person sing lagba da thangta ulu hai thangta na ba aduga akoigi lekeng thangna tinga adugumba mahakta kon fight tawba aduga Delhi de zalaga nadraga any akoigi republic de function na da film sel thangta culture ne han ulu adu khaktana aikoi thangta represent tawba makti mapun phaba se khara watne hai so ai thamjani Anti-repletion digi Tharam ngasi Palace Compound leba MB College te pangthokre Tharamaduda Amkil gi President
P Sakhi Leima Professor Nahakpam Aruna Rose Mangshi Haukipna Chingba Miyoy Kyana Saruk Yaki Afas Palok to Haina Lishingani Marida Kangla Mamangda Ima Tarani Thoina Masada Fi Thongdana Changsin Kiba Numit Puning Shingduna Pangthokiba Anti-Replation Degi Thorum Aduda Kongjang Aduda Saruk Yakibi Lekidrabi Ima Anigi Mafam de Kai Kumnaba Utpaga Loinana Hinghoriba Ima Tarada Kudol Tamduna Kai Kumnaba Utki Observation Committee on Anti-Replation Daily Singani Taranipal gi Convener P Subitana Indiana Manipur Bulokshin Krabamatung da First Path Hamjinduna Security Force da Sakti Piduna Mioy Kyagi Punsi Mangankre Amadi Nupi Oibi Kyagi Izat Mangankre Tamthiraba First Pasi Manipur Pumbadagi Lokthokpa Matam Oire Haiki Imatara Nithoina P Thongda Sanction Kiba Iho Sanction Kiba Iho Asi Numit Adu Ngasi Asini No Makantana Nupi Oibigi Izat Hongboy Nabagi Tawong Sing Asidagi Ganja Hong Nabagi Damakta Imatara Nithoina Iho Asigi Masak Malergi Mapam Puting Makta Iwai Ilnin Piba Ngamkre Sanction Kiba Iho Adugi Mahi Oina Bangladagi Asara Kalok Kopro Amadi Impal Municipal Area Dagi Armed Forces Special Force Act Karalokre Luribadi Ahing Bamio Bagi Marakta Sanaba Yarodaba Draconian law Abaspa Amati Pungut Mutakinaba Hawa Manipur Mayamna Malay Vilabata Mio Amati Humeran Modi Singh Ga Pusamdarga Sanction Mina Gadabani Paugi Merkat Natema Brekama Nati chat lagi ba? Please ay chat lagi ba? Target ke season na loy krabadi adu di ma amu hana unang panglaro asum tau na mango season na chat krabada adung haina mungkis mango su shirol su adung panglaro kange dana Winkies mini Swiss roll ambu laklaba pumnam slow motion adum oy punsibu mungkis am tadi piu dana Papa, quick zone gidi tatatis college di. Mamal suma pam kuding jam mane yo suma ngaro pista salabni na. Adu suma takta superlink footing gi offer me amum piri sidi. Tas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Winkies mini Swiss roll ambu laklaba pumnam slow motion adum oy punsibu mungkis am tadi piu dana Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu June thagi GSTR 3B return file tawbagi aroi banumiti lakliba July gi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Nati chat lagi ba? Please ay chat lagi ba? Election gi matam loy krabadi adu di ma amu unang panglaro asum tau na mango season na chat krabada adung haina mungkis mango Swiss roll su adung panglaro kange dana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu A magic mix of chocolate and vanilla marble cakes from Winkies, the cake specialist. Break matunda taram nok chiri hisma khata bapao
National Plastic Surgery Day gi thoram ngasi RIMS ki Plastic Surgery Department amadi Rotary Club of Imphal na sinduna RIMS ki OPD da pangthokre. Thoram aduda RIMS ki Director Professor A Santa, Superintendent CH Arun Kumar, Rotary Club of Imphal ki President Dr. TH Sudhiranjan, RIMS ki Plastic Surgeon JN Sharma, Caesar Hospital ki Managing Director KH Palin na chingba miyoy kya na saruk yakhe. Dr. KH Palin na haiki bada plastic surgery ki awareness asi mama mapa sing na khangdabana macha singbu lotsinduna thambiganu. Surgery haibasi cosmetic khakta natana body part amada hekta loinariba asoiba adu semdoktuna normal oina function tawhanbani haiki. RIMS ki Director Professor A Santana RIMS ta maina chakpagi layangnabagi mafam oina anoba building ama thamlagani amadi surgery department ki super specialist singsu RIMS ta lehelagani haiki. In that regard, I think Rotary Club will help us a lot. That showing the society how the patient party is feeling about the doctor and how the doctors are working condition. So actually, most of the resident doctors work more than 48 hours in the duties also. And if you go to see their duty rooms, quite pathetic. So we are trying to all those residents, we are trying to improve at least duty room first. And so we start innovating all the doctors in the duty rooms. MP Local Area Development Fund gi makhada saba Thobal Bazar da leba Social Welfare Organization gi sanglen ngasi Lok Sabha gi MP Dr. TH Maina na sangakre Tharamadu da MLA O Surjikumar Thoba Municipal Council gi Chairperson TH Shamo amadi SWO gi President Shamuna Thuba Mitunglen Singh oina sarugya ke MP Maina na haike bada hojik ngamkhai gi boundary gi matang da miyam gi ihau lakliba si pali balengak na boundary ningtina khangdabadagini International Border haibasi yamna lui Pali Balengak asina ningtina miyam khangna sasan tauna bahotna haningi haike. Lam mai se da ang to makani khane ajeri ko ai ajeri kana ro jamnate mine ro se amnate chap chap le ro po se masih da pe sa da si kai gi ho ya da mata bi lenga puna ma pham sa da ko ro di ni hai ai cha masih ni khai de ro di moi da da ai da chumi si e ko gi sa ro si da moi gi ni ai di kana ro ya ba da si minister so da ai di si da ko ro ai di adi ba sa kana da si lenga si kai ro si All Manipur VDF Welfare Association na matamga chanaba makhoi gi khutsuman pibiu haina dabi tawduna changsilakliba khongjang asigi manung channa Bishnupur district ki VDF personal lising amaga chahum yangkhai na haukiba tang taruk tagi mathau leptuna khongjang changsilakhiba asigi manung channa ngasi Bishnupur district VDF Welfare Association na Bishnupur district ki VDF Guardian Association ga punna moirang patlaw lekai de leiba Loktak Modern Fish Market mamangda wakat mifam chathakre wakat mifam adu dasaruk yakhibi nupi manafung Dorakpada Tabak Tobagi Matam Dadi Atopa Police Amadi IRB ga VDF ka chap manhalaga Tolok Kena na Thamlibasi Sarkar gi mari lainaba singna thuba matam da yangshin biu haike matam da VDF gi pamiba wakhalo singmari pami dimasing sik ko tok yana thamjari masida kaigumba makhata na masida su hena sakana ming sangbi taba taragadi masida gi hena kanba khujang kya koi sangjal lakani haibsi koi Thoban district VDF welfare gi sate gi su Thobal District BDF Welfare Association asu Thobal Wangmata badaleba Debi Mandapta wakat mifam chathakre Association ki Vice President L Shuresna BDF singi Honorarium Yaun Association at Taliba Dabi atuba matam da pithok trabadi khongjang changsilagani haike Laisem lol marup jinga makha oinam lerak amadi oinam lerak maira pai bilufna tongan ba miyoi singdagi fagalakpa yungau liter humfu miyam mamangda mai thaduna mangankre Fitness Center ko ba gym ama IAS Officer Gyan Prakash na hangdokre Fitness Center asida tungan ba matamga chunara ba khutsukulai kya laibada natana steam bar amadi restaurant ama suyauri Fitness Center asigi proprietor and Romeo na Chaukat laba lamdam kya da fangba sanabagi khutsukulai kya thamliba Fitness Center asigi khudong chaba lauduna miyam na masamo fana lainana bahot na biu haike masi amarom da yang offer bo ni hai tare masi ada koina
RD Graphics na akoi presence tawraga akoi health section da Radiant Fitness ena ma akoi Palace compound da laiba se akoi premium class ni akoi local gi gym ma moiraga su sabsana akoi franchise ki leriba gym singsidagi thengnaba yanaba haibagi pandam da akoi na masi premium class oina akoi hangjarakpani masi gi se akoi maroina masi da facility fangi se gym cardio sauna steam marui bidi akoi yang interesting oi bidi akoi health food oiba yawa akoi restaurant section nama koni yauri masi yang interesting part ni mayam na akoi tawdawa anoba akoi option namani masi da koi thamjari se masi health food mayam phangni adu akoi sanaba laiba adagi masi da akoi sanaba laktabu su health akoi ni sab ya chinjak singsi akoi phom sida phangani haijeta Brazil ki Brasilia da pangthokliba Chiba World Junior Wushu Championship ki Taulu event ta Taizi Zianama di Taizi Kwanda India ki mahut sinduna saruk yariba Hanjabam Karnadit Sharmana bronze medal fangle haire mahakna India ki oina hanba medal fangbani haire Hajore bada mariba pau amukanna बोर्ड लौब हंदक फल हाइदोखिबा क्लास 10 की परीक्षा दा अरानब तौरमी हाइना देसामना अतोप महिरोय अमगी केस अमा अमो पुथोरखरे मणिपुर यूनिवर्सिटी की वीसी की वाथोकसी की मतंग दा चीफ मिनिस्टर एन बिरेन ngasi HRD मिनिस्टर प्रकाश जावडेकर उनदुना वारशिन पुरकना बतक्षिनखरे Aji pau bagi wana estim na pijaba pau matang aswada losinjare midyang tabiri basing bamukan na kurumjari.